ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯆꯠꯊꯔꯤꯉꯩ ꯆꯩꯔꯛꯇ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯍꯩꯔꯣꯏ 60 ꯍꯦꯟꯅ ꯇꯝꯂꯤꯕ ꯅꯣꯡꯄꯣꯛ ꯍꯩꯔꯣꯛ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯃꯈꯛꯇ ꯂꯩꯔꯝꯂꯦ꯫ ꯂꯩꯀꯥꯏ ꯀ꯭ꯂꯕꯅ ꯑꯣꯖꯥ 8 ꯅꯦꯛꯇꯨꯅ ꯁ꯭ꯀꯨꯜ ꯆꯂꯥꯏꯍꯧꯔꯦ꯫ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗꯒꯤ 5 ꯐꯥꯎꯕ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯚꯝ ꯁꯣꯛꯅ ꯂꯩꯍꯧꯔꯦ꯫ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯂꯛꯇ꯭ꯔꯕ, ꯁꯦꯜ ꯊꯣꯛ ꯂꯝꯕꯤ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯉꯝꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯣꯖꯥ ꯑꯣꯏꯍꯟꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯆꯂꯥꯏꯔꯛꯄ ꯆꯍꯤ 2 ꯐꯥꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯆꯂꯥꯏꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯊꯥꯒꯤ ꯃꯟꯊꯂꯤ ꯐꯤ ꯑꯣꯏꯅ ꯂꯨꯄꯥ 100ꯗꯒꯤ 500 ꯐꯥꯎꯕ ꯂꯧꯍꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ꯫ स्कूल लांगबगीदमक्ता इम्फाल उखुल लंबीदा लागा इलाइ पुलिस स्टेशन लेरिबा नापेटपगी असिदगी अमुक नोंपोक माइकई पांगना लाखनगा मफम असी योगो फंगनी हाइबो मफम असी इम्फालदी किलोमीटर 15 खक्ता लाप मफम अमा ओइरगसु अदुगी मतिक मसी यौनबो होनबदा लंबीगी खुदों नुवाइतबा अदुगी मतिक लंबी फंतबा फिबम अमसु सोइदनमकी मायंगलगनी मफम असी अखोनी यौसनको मतमदा पिकलिबा अङांगसिंग हाइबा तारे क्लास नर्सरी क्लास 5 फाउबदा लेबा अङांगसिंगना अदुगी मतिक थवाई यावना लाइरिक तंबा ओजासिंगना अङांगसिंबु महि तंबिरंबगी अदुगी फिबो यामना फजबा फिबो ममा उबो फंगने प्राइमरी स्कूल सिदा यामना ngakpa ma hairagadi प्राइमरी स्कूल सिदा लेरिबा ओजा सिंग asi अखोगी लनाई ओइना सरकारी ओजा नतबा खुंगी क्लब की मियामना ऑर्गेनाइज तौरकाना वॉलंटियरली थोलकपा ओजासिंग ना अयाम ओइरमी अदुगा महिरोइसिंग असिसु अखोगी एडमिशन तौरगा पैसा पीरगा एडमिशन तौरगा थागी लुपा 100 दगिना 4 फाउबा अखोगी मंथली फी थिरकांदा महि तंबा मफम अमखक ओइरमकी आई मिंगसे रोजम अमुको आई मको हेल्पीगिनिको आई सिदा स्कूल सिदा अखोइसे सरकारी ओजासिंग से लाक्तबी को लाक्तबी मतंग सिदा अखोइना अङांसिंग से मांगी तारे हाइबदगी आइगी तुंगी जेनेरेशन जिंगी येंगाकांदा अखोगी सरकारी ओजासिंग अमदा लाक्तबा मरम ओइरकाना अखोगी क्लबकी वॉलंटियर ओना अखोगी थोक्सबने सामक तसेंग ओजा ओइरना सदेबको स्कूल सिदा अखोई अराउंड से अमांग 60 अबब लेदो हंतक सिदुम हिंगलापै मसिंदुम लेरिबको अखोई फीजे कनोदगी ओजासिंगदगी फंगदेबको इसे कोइना पेरेंट्सनि साइडदीको मनि ngамजबा कोइना रेट अमदि लेपचैबको रेट से 500 सिना कोइगी 1 to 5 सिना 500 से मोगी स्कूल फी ओना सिम पेरेंट्सनि साइडदि मोना नुसिबै थोन पिबिबदुना कोइ मयाम जिंजे ओजाजिंगदना येना जाइबदुना स्कूल से जॉइन लेजबनीको असी अखोई वॉलंटियर अमा ओइनाको हाइबदि हंतक इरांग लाखिबसिदगी अङांसिंसे प्राइवेट स्कूल दा थानारंबा एदोबसिंदो थाबसु खुंदंगमसिना अखोई गना पैसादबनिना थाबसु ngमनदबा अदगिदि सुम लानिन थबेंगां सुदबा अतबा अदुना अङांसिंसे थाबु ngमदबदिगी कोइना अङांसिंसे मांगबा तारे खनबदि इचासिंनि खल्लगा अखोई खितंग अङमबा मतेंग पांजगे हारगा तौजबनेबको लैबा स्कूल असिगी इंफ्रास्ट्रक्चर से अदुगी मतिक फिवम चादबा अमखुक्ता लेरमी लैबा स्कूल सिंगसिगी मरक्ता अखोई उहौसंबसु यावरे अदुगा अखोई तंबा यादबा हाइबता लोइना कायरबा जिंगो बाबु खुक्तबी फिवम अमखुक्ता लेरि अदुगा सोमदा लैबा क्लास असिना थोंगा ओइतबा थोंबु पाउदबा शंगोन अमगी फिवमदा लैबा थेरकी अवाट पन तुम अपिक थल्ला हाइतारेको अदगी अखोई स्कूल सिदा कनो लाक्पिरा इंस्पेक्शन दु लाक्पिरामेको लाक्पिरामगा मोइन हाइजे अनोबो सेशन होप कांदा मोइना ओजाजे सिंबिरगा थारकनि हाइबगी फाजबदि थांबिरामे अदुगी लामदगी अमु फाउदा मसिबौदा लाक्ते काना को बेंच वाला में हाइजे साटा मसि याम थलपा बेंच दिसगी माय बेंच का डेस्क को कोइना कनगी सेरबुकी साइकल सुमै मतिंग या फांबी दुगा पेरेंट्स की साइकल जो उ पाउगिरगगा अपन खाजरगा बेंच चललगा मानो फिर स्कूल को भी रहा तौजरी दुगा लरीबा फेंसिंग से तौरीबे सिंजे कोई स्कूल सराउंडिंग कोई से कोई फेंसिंग तौरीबे सिंजे कोई ओजा सिंह न तौजबने
ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯍꯩ ꯇꯝꯃꯝꯈꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯤꯡꯒ ꯅꯛꯅꯕꯁꯨ ꯑꯣꯏꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯆꯠꯍꯟꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯆꯠꯍꯟꯒꯗꯕꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯊꯥꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯊꯌꯣꯡ ꯁ꯭ꯀꯨꯜꯗ ꯊꯌꯣꯡ ꯑꯩꯈꯣꯏ ꯀꯣꯝ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯝꯃꯦꯕ ꯑꯇꯣꯞꯄ ꯊꯥꯕꯁꯨ ꯂꯝꯕꯤ ꯊꯣꯡ ꯐꯠꯇꯕꯒ ꯂꯩꯅꯗꯕꯅꯤꯅꯀꯣ ꯑꯗꯨꯗ ꯏꯔꯥꯡꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯤꯗꯅ ꯑꯉꯥꯡꯁꯤꯡ ꯆꯍꯤ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯦꯕ ꯆꯍꯤꯁꯦ ꯄꯨꯔꯥ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏ ꯃꯇꯝꯁꯦ ꯃꯥꯡꯈ꯭ꯔꯕꯅꯦ ꯀ꯭ꯂꯥꯁ ꯃꯥꯡꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯨꯟꯒ ꯀ꯭ꯂꯕꯀ ꯑꯩꯈꯣꯏꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯂꯩꯅꯗꯕ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯩꯇ ꯂꯥꯏꯔꯕ ꯑꯅꯝꯕ ꯑꯣꯏꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯈꯟꯅ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯉꯥꯡꯁꯤꯡꯅꯦ ꯀ꯭ꯂꯕꯀꯤꯅꯦ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯁ꯭ꯀꯨꯜꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯦ ꯇꯝꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯁꯤꯒꯤ ꯑꯉꯥꯡ ꯈꯔ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯍꯩꯖꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ ꯑꯉꯥꯡ ꯇꯝꯍꯜꯂꯁꯤꯅ ꯈꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯝꯍꯟꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯖꯔꯤꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗꯗꯤ ꯑꯣꯖꯥ 9 ꯐꯥꯎ ꯂꯩꯕ ꯌꯥꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯑꯣꯖꯥꯁꯦ ꯑꯃꯈꯛꯅꯦꯕ ꯁꯤꯗꯩꯗ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯕ ꯌꯥꯕ ꯑꯣꯖꯥꯁꯦ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯇꯝꯍꯟꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤ ꯂꯥꯞꯄꯅꯤꯅ ꯑꯉꯥꯡꯁꯤ ꯊꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯕꯅꯤ나 ꯑꯋꯥꯕ ꯈꯨꯡꯒꯪꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯊꯥꯕꯤꯔꯛꯑꯒ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯈꯨꯡꯒꯪꯁꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕ ꯇꯧꯕ ꯃꯤꯁꯤꯡꯒ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯂꯩꯇꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯄꯣꯠ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯇꯥꯜꯂꯨꯕ ꯄꯩꯁꯥꯁꯤꯅ ꯑꯗꯨꯝ ꯃꯆꯥꯁꯤꯡꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯔꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯕ ꯈꯨꯡꯒꯪ ꯑꯃꯅꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯝꯃꯨꯅꯦꯜꯒꯤ ꯏꯔꯥꯡ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯟꯅ ꯑꯇꯣꯞꯄꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯂꯥꯞꯅ ꯆꯠꯂꯝꯕ ꯊꯥꯔꯝꯕ ꯃꯌꯥꯝꯁꯤꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯨꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯈꯨꯜ ꯑꯣꯏꯕꯅꯤꯅ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯑꯅꯝꯕꯅ ꯀꯩꯅꯣ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯂꯝꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕꯒꯤ ꯀꯟꯗꯤꯁꯟꯁꯦ ꯂꯩꯔꯛꯇꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅꯁꯨ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯊꯥꯔꯝꯕꯁꯦ ꯐꯤ ꯊꯤꯕ ꯉꯝꯃꯛꯇꯕ ꯕꯦꯟ ꯕꯔꯥ ꯊꯤꯕ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯪꯉꯥꯎꯅꯔꯒ ꯁꯨꯝ ꯂꯩꯔꯤꯕꯒꯤ ꯀꯟꯗꯤꯁꯟ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯈꯟꯅꯔꯦ ꯑꯗꯒꯤ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯔꯁꯨ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯑꯉꯥꯡ 50-60ꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯐꯤꯔꯦꯝ ꯂꯧꯔꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯔꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯝꯖꯪꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯄꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤꯗꯃꯛꯇ उपाय नत्रगा उपाय थीदुना अखोगी होनरप मतमदा असिगुम्बा प्राइमरी सेंटर असिदा मियामना मही तमनबा होनरप असिदा ओरमनिबा फिबम असि येंबदा अदुकि मतिक थिनिङाइनि मिनिस्टर की मचा ओइसुनु एमएलए की मचा ओइसुनु ऑफिसर की मचाबु ओइरबसु लौमी की मचाबु ओइरबसु नोमगी थबक सुर हिंजरीबा खुसुमन ताले हिंजरीबा मचासिंग मियोसिंगी ओइरगसु मखोगी मचासिंगु मही मसिंग मफाना हयनबा अमदि मखोइबु मतिक चाबा मियोइबो ओइनबो होनबा हाबसि ममा मपासिंगी ओइ मंगला मखोनि मसि खंगना मणिपुर की लेंगाक असिनसु स्कूल फगदहनसि हाबा मिशन नचिंबा कयाम होगलकांदा मही अखोगी स्कूल सिंग अदुगि मति अफबा माइकैदा पुखले हाइना लाउरिंग चर्क सिदा असिगुम्बा फिबम ममा लेरंबा असी यामना लाइबक्तिबनी मसी पुन्ना खंबिरकांदा मरी लेनबा एमएलए अदुगि मणिपुर की लेंगाकना अखनबा मियेंग कांदा नोपो हेरोकी महिरोसिंग थेंगरिबा खुदों चादबा कयासि कोहनबीदमक्ता लेंगाकना वालिबो ओजासिंग अमदि मतौ ताबा खुदिमक अखोई पिबिरकनी हाइबदु मियामना आशा तौनरी अमदि ngaina हौरी।